EK Higher Secondary School Sangakpham ki founder Secretary P Sarat Chandrabu Fazin Kibabu Yaningda Fongdoktuna School asigi Mahiroi Singna Sangakpham da leiba School asigi campus da wakan mifam phamkre wakan mifam aduda Saruk Yaramba Mahiro Yohan Bamoirang Thim da Fongdorakpada School asigi founder Secretary Oja P Sarat Chandrabu Haingang Police na Fazin duna leiriba asi athuba matamda thadok piu Ojana Satrada Fuba Chaiba haibasi ipa ipugi haktaktagi tawraklabani masida aikoina warofam thokte haiba wafam thamladuna mahakna makha taraduna ngasi faubada school asida tamliba mahiroi singda oja asina akaiba karishu tawraktri oja asigi achum aran thibiduna athuba matamda thadok piraku haina su fongdorakhi ngasi akoina student protest tawjari ngarang nahan sir ko koigi police na maram sadana kaukalaga detain tawdu yaningdi haibagi damakta ngasi gi protest akoina hamjabani hoji akoina haijening babu kaisu hainingai lejede tawdabu hoji akoi fajan riba sir secretary sir se atuba matamda condition amta yaudana thadokiro haibase satra mayamgi apamani amangda jo hana sir na warning pigrabane fazana haidana khotana adudaiduda yang thawoi usittabagi muongda haigi na koigi kainosida mana prospectus tubu thawoi usittabagi muongda amuka action no repeat tawrokadagi sir na ma punishment adu pi baneba sir phabi bajigi manam sucha cha